Amar Singh Chamkila haina kawi yamna nongna Netflix ta release tawkhiba movie makal movie asigi lead role loriba asina Diljit kawi aduga heroni asigi mamingna Parinti Chopra haina kawi aduga movie asibu direct tawribana Imtiaz Ali adubu oiduribani movie asigi wari na horoko matamda 1988 ki matam aduda Punjab ta laiba meeting amakhak pagthoraklami phom asida makhoi mayamna yamna faurba singer ama mapham asida lakpa ngaidura lerami asumna makhoi mayamna pundura lerikan tanjaduda Amar Singh amadi माके लोइना बिसिंग मफम अददा यौसलक्लमी यामलबा मियाम कयामा मखोय लाकपो ओबदा हराउन ताराम ओक्लमी हाइबदी अमर सिंह अदुबा मिकुप अमतांग उबा फंगौरगदि खलदोना लाकलिबनी सम तौदना गादीदे हे कुमथरकपगा अमर जोत की लाइबक अदुदा खंगौत्रा नोंमै मरु अमना थारक्लमी दुगा नोंमै मरु अमना चमकिला हारबा मियो अदुदा पानखिरमी यामना तमथिबा मोंगदा अदुमक सोकिरमी मै मखोल अदुबा हेक तारबा मतुंगदा मफम अदुदा तिलंबा मियाम पुंबा कायदोना चेनखिरमी फम अदुदा मियो अहुम खक नोंमै पारगा लेप्तरा लेरमी असम तौदना अमर सिंह चमकिला हारबा मियो असिबो मखोयना पारकलिबा नोंमैसिंग अदुना कापसललोदना मागे थवाई मफम असि मक्तदा मांगहनखिरमी मतंग असिगा लोइनना मूवी असिगे वारी फ्लैशबैक ता मथे अमा चतखिरमी मतंग असिदा अमर सिंह हारबा नुपा असना अंगांग ओरिकानगी मतम अदुबु ओहलक्लमी तम अदुदा मखोय युमथंग नबदा लेबा नुपी अनिखक यामना ताहाइदबा वहाई कया पंगांगनरदुना खनरक्लमी मखोयना ngangnaliba फात्रबा वहाईसिंग पुंबा अंगांग असिदा लोइनमक तासनखिरमी अदुगा नातै चाद्रबा वारीसिंग असि वहाकी मकोक मनुंगदा महाकना हानजनखिरमी तोगी मतों नोंगमदि महाकना मैथ्स क्लास अमा यावनबगिदमक्ता स्कूलदा लाक्लमी मतम अदुदा महाकना इगदुरिबा बोर्ड अदुदा नातै चात्रबा महाकना निंगचंखिबा वाही ngaktam इरक्लमी तम तौदरा महाकी माही मसिंग असिदा थवाई यारौक्तरबा मतमदा ओजा अदुरा महाकपु तमथिना फुरक्लमी अदुगा प्रेजेंट की सिंदना मखोयना हातोक्लबा मियोसिंग असिबो ट्रक अमदा हापचलदुरा मफम अतोपा अमदा पुरगा लाक्लमी अदुगा सिटी मनुंगदना प्रोटेस्ट तौबा अमदि जस्टिस पीनबा खोंजंग जंक्शनबा हौरक्लमी मखोयना तौरिबा खोंजंग असिदि हालिबा मियोसिंग अदुबो कनानो हाइबा खांगनबगिदमक्ता तरुक्लिबनी अदुगा ट्रकता हापचलगा पुरक्लिबा बोडीसिंग असिबो हॉस्पिटल अमगी ममांगदा हुंदोक्लमनगादबक चतखिरमी अदुगा मफम असद लरंबा मियोसिंगना उरक्लबा तुंगददि मखोय मयामसु लोइनमक ngakखिरमी मदुदि मफम असदा थवा याउद्र भागचांग लेरमलिबा असिदि यामना फावरबा सिंगर चमकिला अदु ओइदुर लेरमबगिदमक्तनि पावदसु चमकिला लाइखिदबगी पाव ताबा मतमदा मखोय यामना इंगंगनरमी हाइबदि सिंगर अदुगा लोइनना महाकी नुपी अमदि मखोयगी बेन कांगबो दोबुसु पुन्ना हातोखिबगिदमक्तनि मखोय मयाम असि कमदौना हालिबनो हाइबा येंगनबगिदमक्ता मखोय चमकिला लाइखिदबगी पाव ताबदा महाकी मसादुबु येंगहौनबगिदमक्ता प्रजा मयाम अमा थोमजलक्लमी अदुबु मरक असिदा अखोयना खंगलक्लमी मदुदि चमकिला हारबु नुपादो यामना फावबु सिंगर अमखकनि अदुबु माना इदिबा लेडीज अदुदि मियोय खरनदि यामना साउनिंगबा फावरमी रमदि महाना इदिबा इसाइसिंग अदु नातै चादबा मारोल खरा यावबगिदमक्तनि चमकिलागी मरुपसु चमकिलागी थवाई याउद्र भागचांग असिबु ओबु मतमदा थमोय कारदुना दमा कपचरमी अदुगी मतुंग भाग पुलिस के मनाक्ता लाक्लमी अदुगा महाना हारक्लमी मदुदि चमकिलागी मसा असि लुदनियादा पुदुना चत्तबा यारलोय अदुदसु नतना पुलिस सिंग असिबुसु महाना पुदुना चतमिन्ननिंगमी मरमदि सिरबा चमकिला अदुगी मसादुबु प्रोटेक्ट तौदुना पुनबगिदमक्तनि अदुबु वाफम असिबु तारबु तुंगदा पुलिस सिंग असिनादि ngamloi haina हारक्लमी अदुगी मतुंग खोय म्यामगी मफमदा तिकी कौबा नुपा अमबु ओहलक्लमी माक असि यामना फावरबा सिंगर अमगी एजेंट ओइना थबक तौरिबनी अदुगा मान चमकिलागी मरमदा हारक्लमी मदुदि माक असि फैक्ट्री अमदा हाना थबक यावरमबनी करिगुंबा अइना महाकी मथिंग अदु तौरमदबा तारगदि ngasi फावदा महाक फैक्ट्री अदु अदमक थबक तौदुना लेरमगनी मान असोमने हेक हाइबगा मूवी असिगे वारी 1977 की मतम अदुदा अमुक लाक्लमी लुधियाना हारबा लेबाक अदुदा चमकिलाबो अखोय म्यामगी मफमदा ओहलक्लमी आक मफम असदा तिकी हारबा नुपादु उननबगिदमक्ता लाक्लमी अदुगा मखोयना थबक यावरिबा फैक्ट्री अदुगी मपुगिदमक्ता मांगना थागत वाही कयामा हारक्लमी अदुगी मतुंग तिकी की मनाक चंगसलदुना मांगना हारक्लमी तादा अई थबक असि तोकलगे अईगी नाकोंगदा इसै तंगंगदुरो लेरे अयाक इसै नतबा थबक अमतदा थवाई यावना तौनिंगक्तरे हारक्लमी नाका लोरन चतमिन्नदुना नाका पुन्ना थबक तौमिन्नबा पामे हाइबदि चमकिला हारबा नुपा असि इसै सकपा यावना पामजबा नुपा अमखकनि अदुबु मान हौजिक्तगी सकलिबा इसै असिगी मीनिंग दि डबल मीनिंग ओइनमक अदुमक तौरमी हाइबदि यैबा हाइबदि मीनिंग अनि थोकपा अदुगुमनि माना तौरिबा फैक्ट्री असिदा मा खोंगुप साबगी थबक तौरमनि अदुबु मा हौजिक्ति खोंगुप साबसदा करिगुम अमदा थवाई यारुक्तरे अदुगी मखा तरकपा मथकी नुमिता महाक तिकी बाय हारिबा नुपा अदुगी मनाक्ता लाक्लमी तिकी हारिबा नुपा असि हौजिक यावना फावरबा जेंदा कौबा नुपा अमगी कंपनी बो महान एजेंट ओदुन लेरिबनी दुगी मतुंगी नुपा असि मनाक्ता चलुदुना चमकिला हारिबा नुपा असिनासु इसै सकलदुना ताहलक्लमी चमकिलाना सकलिबा इसै असिबो ताबा मतमदा जेंदा माइ फोंगदा नोफे तौरदुना नोलक्लमी अदुगा महान हलक्लमी नाना सकलिबुदुबु करम इसैनोने अदु महान ज्ञान दादबा तारगसु चमकिला हारिबा नुपा असिबु माना माके मफम असदादमक थबक याखोनखिरमी अदुगी मखा तरकपा मथंगी नुमिता चंडीगढ़ की सिन अमा ओलक्लमी मफम असदम यामलबा मियाम कया मा सो येंगनबगिदमक्ता लाक्लमी
ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯤ ꯖꯤꯟꯗꯥ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯐꯥꯎꯔꯕ ꯁꯤꯡꯒꯔ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯒꯤꯗꯤ ꯖꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯁꯤꯡꯒꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯅ ꯉꯥꯏꯕ ꯃꯇꯝꯗ ꯖꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯊꯧ ꯑꯁꯤꯕꯨ ꯎꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡ ꯑꯗꯨꯅ ꯈꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯇꯥꯡ ꯑꯗꯨꯗ ꯁꯣꯅꯤ ꯀꯧꯕ ꯁꯤꯡꯒꯔ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ ꯁꯤꯡꯒꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯂꯤꯔꯤꯛꯁ ꯑꯗꯨꯕꯨ ꯄꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯩꯁꯤꯡ ꯑꯁꯤ ꯅꯍꯥꯛ ꯁ꯭ꯇꯦꯖꯇ ꯁꯛꯂꯒ ꯄꯔꯐꯣꯔꯝ ꯇꯧꯔꯨꯔꯣ ꯃꯇꯥꯡ ꯑꯗꯨꯗ ꯁꯤꯡꯒꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯛ ꯂꯨꯖꯗ꯭ꯔꯕ ꯂꯤꯔꯤꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯡꯈꯠꯂꯒ ꯀꯝꯗꯧꯅ ꯁꯛꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯆꯝꯀꯤꯂꯥ ꯃꯁꯥꯃꯛ ꯑꯣꯏꯅ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯔꯤꯕ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯃꯤꯅꯤꯡ ꯌꯥꯎꯔꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯏꯁꯩ ꯑꯗꯨꯕꯨ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯥꯕꯣꯛꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯣꯅꯤꯌꯥꯁꯨ ꯀꯥꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯝꯀꯤꯂꯥꯅ ꯏꯔꯤꯕ ꯂꯤꯔꯤꯛꯁ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅꯃꯛ ꯁꯛꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯡ ꯑꯃꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯤꯟꯗꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯧꯔꯛꯂꯕ ꯇꯨꯡꯗꯗꯤ ꯂꯩꯔꯝꯂꯤꯕ ꯚꯥꯕꯣꯛꯁꯤꯡ ꯑꯁꯤꯅ ꯆꯝꯀꯤꯂꯥꯅ ꯁꯛꯄ ꯑꯗꯨꯕꯨ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯤꯟꯗꯥꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯁꯤꯟ ꯀꯠ ꯇꯧꯈ꯭ꯔꯒ ꯄ꯭ꯔꯖꯦꯟꯒꯤ ꯃꯇꯝꯗ ꯆꯝꯀꯤꯂꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯗꯤ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯗꯔ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕꯗꯤ 1977ꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯃꯔꯝꯗꯤ ꯖꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯗꯥꯗ ꯆꯠꯈꯤꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯁꯣꯅꯤꯌꯥꯕꯨ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯁꯤꯡꯒꯔ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤꯕꯒꯤ ꯁꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯁꯣꯅꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯦꯅꯦꯖꯔ ꯀꯥꯁꯃꯤꯔꯤ ꯂꯥꯜ ꯀꯧꯕ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯄꯥꯔꯠꯅꯔ ꯑꯃ ꯁꯦꯝꯂꯒꯗꯕꯅꯤ ꯃꯗꯨꯗꯤ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯆꯝꯀꯤꯂꯥꯅꯤ ꯑꯗꯨꯕꯨ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯕꯣꯁ ꯖꯤꯟꯗꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯕ ꯄꯥꯝꯖꯔꯝꯗꯦ ꯃꯇꯥꯡ ꯑꯗꯨꯗ ꯇꯤꯀꯤꯅ ꯆꯝꯀꯤꯂꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯕꯣꯁꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯇꯦꯂꯦꯟ ꯑꯗꯨꯕꯨ ꯎꯠꯊꯣꯛꯄꯒꯤ ꯃꯇꯝꯁꯨ ꯃꯍꯥꯛꯅ ꯄꯤꯔꯝꯂꯣꯏ ꯅꯍꯥꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯤꯕꯗꯨ ꯇꯣꯛꯑꯣ ꯃꯍꯥꯛꯅꯗꯤ ꯅꯪꯕु ꯃꯇꯝ ꯄꯨꯝꯕꯗ ꯆꯤꯡꯊꯒꯦꯅ ꯈꯜꯂꯒ ꯂꯩꯕꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯝꯀꯤꯂꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯆꯝꯀꯤꯂꯥꯒꯤ ꯃꯄꯥ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ ꯐꯨꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯆꯝꯀꯤꯂꯥꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯌꯥꯝꯂꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯄꯥꯞ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯐꯦꯛꯇꯔꯤꯒꯤ ꯀꯥꯝ ꯑꯗꯨꯕꯨꯁꯨ ꯇꯣꯛꯊꯣꯛꯂꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯁꯩ ꯁꯛꯄ ꯍꯧꯔꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯑꯗꯨꯕꯨ ꯁꯤꯟꯅꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯗꯨꯅ ꯃꯍꯥꯛ ꯏꯁꯩ ꯁꯛꯄ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣ ꯃꯆꯥ ꯃꯆꯥ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯍꯧꯗꯕꯤꯗ ꯁ꯭ꯇꯨꯗꯤꯑꯣꯗ ꯏꯁꯩ ꯁꯛꯅꯕꯒꯤꯗꯃꯛꯇ ꯆꯥꯟꯁ ꯑꯗꯨꯕꯨ ꯐꯪꯂꯛꯂꯝꯃꯤ ꯏꯁꯩ ꯁꯛꯄꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯁꯨꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯃꯉꯥꯜ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯇꯤꯀꯤ ꯑꯃꯗꯤ ꯆꯝꯀꯤꯂꯥ ꯈꯣꯡꯅ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯆꯝꯀꯤꯂꯥꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨꯕꯨ ꯈꯣꯡꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯅ ꯅꯣꯡꯃ ꯊꯦꯡꯅꯔꯝꯃꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯁꯩ ꯈꯣꯡꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅꯗꯤ ꯍꯧꯖꯤꯛꯇꯤ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯥꯎꯕ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅꯗꯤ ꯆꯝꯀꯤꯂꯥꯕꯨ ꯃꯁꯛ ꯈꯪꯕꯤꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯆꯝꯀꯤꯂꯥ ꯃꯁꯛ ꯈꯪꯗꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯝꯀꯤꯂꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯆꯝꯀꯤꯂꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯨꯙꯤꯌꯥꯅꯥꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯝꯀꯤꯂꯥꯒꯤ ꯃꯄꯥ ꯑꯗꯨꯅꯗꯤ ꯊꯥꯖꯕ ꯉꯝꯖꯔꯝꯗꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯝꯀꯤꯂꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯃꯍꯥꯛꯅ ꯍꯧꯒꯠꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯒꯠꯂꯣ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛ ꯍꯧꯖꯤꯛ ꯁꯣ ꯑꯃ ꯆꯠꯀꯗꯕ ꯋꯥꯠꯂꯤ ꯑꯁꯣꯝꯅ ꯃꯄꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯖꯤꯞꯁꯤ ꯑꯃꯈꯛ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯖꯤꯞꯁꯤ ꯑꯗꯨꯗꯒꯤ ꯀꯣꯝꯊꯔꯛꯄ ꯗꯤꯁꯤꯄꯤ ꯑꯗꯨꯅ ꯆꯝꯀꯤꯂꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯄꯨꯂꯤꯁ ꯑꯁꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯕꯨ ꯍꯥꯠꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯧꯕꯨꯛꯀꯤ ꯂꯝꯕꯤ ꯐꯥꯎꯔꯒ ꯆꯦꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯎꯕ ꯐꯪꯍꯧꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯗꯤꯑꯦꯁꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯆꯝꯀꯤꯂꯥꯒ ꯅꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯛꯂꯤꯕ ꯑꯁꯤ ꯀꯔꯝ ꯀꯥꯟꯗꯒꯤꯅꯣ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ 1979 ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯈꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯇꯤꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯒ ꯈꯟꯅꯔꯝꯃꯤ ꯃꯔꯝꯗꯤ ꯏꯁꯩꯁꯨ ꯆꯝꯀꯤꯂꯥꯅ ꯏꯕ ꯃ꯭ꯌꯨꯖꯤꯛꯁꯨ ꯆꯝꯀꯤꯂꯥꯅ ꯄꯤꯕ ꯑꯗꯨꯕꯨ ꯏꯁꯩ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯔꯦꯚꯦꯅ꯭ꯌꯨ ꯄꯩꯁꯥ ꯑꯗꯨꯅ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯂꯧꯁꯤꯟꯕꯒꯤꯗꯃꯛꯇꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯆꯝꯀꯤꯂꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯈꯠꯅꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯃꯦꯅꯦꯖꯔ ꯑꯁꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯖꯥ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯤꯕ ꯄꯩꯁꯥꯗꯨ ꯈꯔ ꯈꯖꯤꯛ ꯍꯦꯟꯒꯠꯅ ꯄꯤꯕꯤꯌꯨ
ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯩꯁꯥꯗꯨ ꯍꯦꯟꯒꯠꯇꯅ ꯄꯤꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯆꯝꯀꯤꯂꯥꯕꯨ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯦꯅꯦꯖꯔ ꯑꯁꯤꯒ ꯈꯟꯅꯔꯕꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯐꯝꯗ ꯁꯣ ꯇꯧꯅꯕ ꯑꯣꯐꯔ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯂꯩꯇ꯭ꯔꯕꯗ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯔꯗꯨꯅ ꯊꯕꯛ ꯁꯨꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯦꯛꯇꯔꯤ ꯑꯁꯤꯗ ꯌꯥꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯁꯩ ꯇꯧꯔꯨꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯄꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯕ꯭ꯂꯤꯛ ꯑꯁꯤꯅ ꯀꯔꯤ ꯏꯁꯩ ꯇꯥꯕ ꯄꯥꯝꯂꯤꯕꯅꯣ ꯀꯔꯝꯕ ꯏꯁꯩ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯄꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯈꯪꯂꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯇꯤꯀꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯔꯗꯨꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯍꯥꯛ ꯃꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛ ꯂꯥꯛꯂꯗꯨꯅ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯃꯗꯤ ꯐꯣꯟ ꯅꯝꯕꯔ ꯊꯦꯠꯇꯨꯅ ꯊꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯅ ꯃꯇꯝ ꯈꯔ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯣꯜ ꯑꯗꯨ ꯇꯧꯔꯛꯂꯗꯨꯅ ꯁꯣ ꯑꯃꯈꯛ ꯇꯧꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯁꯣ ꯃꯆꯥ ꯃꯆꯥ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯐꯦꯃꯁ ꯑꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯛꯂꯤꯕ ꯏꯁꯩꯁꯤꯁꯨ ꯚꯥꯕꯣꯛꯁꯤꯡ ꯑꯁꯤꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯐꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯁꯛꯂꯤꯕ ꯏꯁꯩ ꯗꯕꯜ ꯃꯤꯅꯤꯡ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯅ ꯁꯣ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯕꯨꯛ ꯀꯌꯥ ꯑꯃ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯅꯣꯡꯃꯗꯤ ꯁꯣꯅꯤꯌꯥꯒꯤ ꯃꯦꯅꯦꯖꯔ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯀꯥꯁꯃꯤꯔꯗꯒꯤ ꯍꯜꯂꯛꯂꯒ ꯂꯨꯙꯤꯌꯥꯅꯥꯗ ꯂꯥꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯝꯀꯤꯂꯥ ꯑꯃꯗꯤ ꯇꯤꯛꯀꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯅ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯀꯥ ꯑꯁꯤꯒꯤ ꯚꯔꯥ ꯄꯤꯕ ꯉꯝꯗꯕꯒꯤꯗꯃꯛꯇꯅꯤ ꯆꯝꯀꯤꯂꯥ ꯍꯧꯖꯤꯛ ꯌꯥꯝꯅꯃꯛ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯣ ꯆꯠꯄ ꯃꯇꯝꯗ ꯑꯅꯧ ꯑꯅꯧꯕ ꯁꯤꯡꯒꯔ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯖꯔꯝꯃꯤ ꯅꯣꯡꯃꯗꯤ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯃꯔꯖꯣꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯥꯎ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃꯗꯤ ꯆꯝꯀꯤꯂꯥꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯃꯔꯖꯣꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯐꯝꯗ ꯁꯣ ꯀꯌꯥꯝ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯆꯝꯀꯤꯂꯥꯅ ꯄꯥꯡꯊꯣꯛꯀꯗꯧꯕ ꯂꯩꯔꯤꯕ ꯁꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯤꯁ ꯌꯦꯡꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯣ ꯂꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯃꯔꯖꯣꯠꯀꯤ ꯃꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯁꯣ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯊꯥ ꯑꯃꯗꯤ ꯊꯕꯛ ꯌꯥꯎꯍꯜꯂꯒꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯑꯃꯔꯖꯣꯠꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯆꯝꯀꯤꯂꯥꯅ ꯑꯃꯔꯖꯣꯠꯀꯤ ꯃꯐꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯗ ꯄꯤꯔꯛꯂꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯄꯥ ꯍꯣꯏ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯔꯖꯣꯠ ꯆꯝꯀꯤꯂꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯏꯁꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯃꯤꯟꯅꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯆꯝꯀꯤꯂꯥꯅ ꯑꯃꯔꯖꯣꯠꯀꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯁꯩꯒꯗꯤ ꯇꯥꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯃꯔꯖꯣꯠ ꯃꯥꯏꯊꯣꯡ ꯃꯃꯣꯠ ꯅꯣꯛꯂꯗꯨꯅ ꯏꯀꯥꯏꯔꯗꯨꯅ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯆꯝꯀꯤꯂꯥꯅ ꯈꯪꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯏꯁꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯄꯨꯜꯂꯗꯨꯅ ꯏꯁꯩ ꯑꯗꯨꯕꯨ ꯁꯣ ꯆꯠꯅꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯔꯐꯣꯔꯝ ꯇꯧꯒꯗꯧꯔꯤꯕ ꯑꯍꯥꯟꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯃꯩ ꯄꯨꯔꯒ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈꯤꯔꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯚꯥꯕꯣꯛ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯃꯔꯖꯣꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯝꯀꯤꯂꯥꯒꯤꯗꯃꯛꯇ ꯃꯗꯥꯎ ꯌꯥꯗꯕꯤ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤ ꯑꯃꯔꯖꯣꯠꯅꯁꯨ ꯇꯥꯈꯤꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯤ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯆꯝꯀꯤꯂꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯗꯥꯎ ꯌꯥꯔꯕꯅꯤ ꯉꯁꯤꯒꯤ ꯁꯣ ꯀꯦꯟꯁꯦꯜ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒ ꯏꯁꯩ ꯃꯔꯤ ꯑꯃꯨꯛ ꯍꯟꯅ ꯁꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯨꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯁꯣ ꯃꯌꯥꯝ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯕ ꯐꯥꯎ ꯗꯔꯀꯥꯔ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯁꯣ ꯌꯥꯝꯃꯟꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯒ ꯃꯈꯣꯏꯅ ꯁꯣ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯗꯨꯅ ꯄꯔꯐꯣꯔꯝ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯄꯥꯔꯠꯅꯔ ꯑꯁꯤ ꯌꯥꯝꯂꯕ ꯚꯥꯕꯣꯛ ꯃꯌꯥꯝ ꯑꯃꯅ ꯄꯥꯝꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯊꯪ ꯌꯥꯝꯂꯕ ꯁꯣ ꯀꯌꯥ ꯑꯃ ꯑꯣꯔꯗꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯁꯨ ꯅꯠꯇꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯏꯁꯩ ꯁꯛꯅꯕꯒꯤꯗꯃꯛꯇ ꯆꯥꯡꯁꯨ ꯐꯪꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯤ ꯄꯨꯜꯂꯗꯨꯅ ꯐꯣꯇꯣ ꯁꯨꯠ ꯐꯥꯎꯕ ꯀꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯄꯣꯄꯨꯂꯔꯤꯇꯤ ꯑꯁꯤ ꯃꯇꯝꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯁꯣꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯇꯤꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯒꯨꯝ ꯑꯃꯔꯖꯣꯠ ꯑꯃꯗꯤ ꯆꯝꯀꯤꯂꯥꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯏꯁꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯌꯨꯝꯕꯥꯠ ꯃꯔꯤ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯔꯖꯣꯠꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯁꯤꯡꯒꯔ ꯑꯃꯒ ꯏꯁꯩ ꯁꯛꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯍꯟꯗꯛꯇꯒꯤꯗꯤ ꯑꯅꯧꯕ ꯁꯤꯡꯒꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯃꯨꯛ ꯍꯧꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯔꯖꯣꯠꯀꯤ ꯃꯌꯥꯝꯕ ꯄꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯝꯀꯤꯂꯥꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯥꯎꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯡꯒꯔ ꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯑꯁꯤ ꯊꯥ ꯌꯥꯝꯂꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯅꯦꯛꯁꯟ ꯑꯗꯨ ꯂꯥꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯤꯒꯤ ꯀꯦꯔꯤꯌꯔ ꯂꯣꯏꯅꯃꯛ ꯂꯩꯈꯥ ꯇꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤꯒꯤ ꯂꯩꯅꯔꯝꯕ ꯃꯔꯤ ꯑꯗꯨ ꯊꯥꯗꯠꯍꯧꯕꯅ ꯐꯒꯅꯤ ꯇꯤꯛꯀꯤꯁꯨ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ
ꯑꯗꯨꯒ ꯃꯥꯅ ꯑꯃꯔꯖꯣꯠꯄꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯉꯝꯂꯤꯕꯁꯦ ꯃꯊꯛꯇ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯅꯄꯥꯗꯨ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯍꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯍꯥꯛꯅ ꯇꯥꯜꯂꯨꯔꯤꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯆꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕꯔꯥ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯔꯖꯣꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯤꯀꯤ ꯗꯗꯥ ꯅꯍꯥꯛ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯆꯝꯀꯤꯂꯥ ꯑꯗꯨ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯔꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯕꯨ ꯇꯤꯀꯤꯅ ꯆꯝꯀꯤꯂꯥꯒꯤ ꯃꯐꯝ ꯍꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯗꯨꯅ ꯃꯊꯪꯒꯤ ꯍꯦꯛ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯒꯨꯟꯗꯥ ꯈꯔ ꯆꯝꯀꯤꯂꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯥꯡ ꯑꯗꯨꯗ ꯆꯝꯀꯤꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯛꯂꯕ ꯃꯤꯑꯣꯏ ꯑꯁꯤ ꯒꯨꯔꯨꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯤꯀꯤꯅ ꯍꯪꯂꯛꯂꯝꯃꯤ ꯒꯨꯔꯨꯃꯦꯟ ꯍꯥꯏꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯆꯝꯀꯤꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯒꯨꯔꯨꯃꯦꯟ ꯍꯥꯏꯔꯤꯕꯗꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯤꯀꯤ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯄꯦꯟꯅ ꯊꯛꯇꯣꯛꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯟꯆꯥꯌꯠ ꯃꯤꯐꯝ ꯑꯃꯈꯛ ꯐꯝꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯈꯨꯗꯤꯡꯃꯛꯅ ꯆꯝꯀꯤꯂꯥꯅ ꯅꯧꯅ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯆꯤꯟ ꯈꯔ ꯇꯣꯡꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯆꯝꯀꯤꯂꯥꯅ ꯇꯧꯔꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯩꯈꯣꯏ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯆꯝꯀꯤꯂꯥꯅꯗꯤ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯁꯤꯡꯒꯔ ꯑꯃꯅꯤꯅ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯁꯔꯄꯟꯆ ꯑꯗꯨꯅ ꯆꯝꯀꯤꯂꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯇꯥꯔꯒꯁꯨ ꯆꯝꯀꯤꯂꯥꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯊꯃꯣꯏ ꯃꯍꯥꯛꯅ ꯖꯣꯏ ꯇꯧꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯗꯨ ꯑꯩ ꯈꯥꯏꯅꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯥ ꯈꯨꯗꯤꯡꯒꯤ 5,500 ꯄꯤꯔꯤꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯁꯟꯖꯥꯎ ꯑꯃ ꯄꯤꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯄ꯭ꯔꯖꯥ ꯈꯔꯅꯗꯤ ꯆꯝꯀꯤꯂꯥꯒꯤ ꯃꯤꯖꯪ ꯆꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯄ꯭ꯔꯖꯥ ꯈꯔꯅꯗꯤ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅ ꯆꯝꯀꯤꯂꯥ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯒꯨꯔꯨꯃꯦꯟ ꯑꯗꯨꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯒꯨꯔꯨꯃꯦꯟ ꯆꯝꯀꯤꯂꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤ ꯒꯨꯔꯨꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝꯁꯨ ꯄꯥꯜꯂꯕꯅꯤ ꯑꯗꯨꯒ ꯃꯆꯥꯁꯨ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯆꯝꯀꯤꯂꯥ ꯆꯪꯂꯛꯂꯗꯨꯅ ꯒꯨꯔꯨꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯐꯝꯗ ꯃꯥꯅ 5,000 ꯑꯗꯨꯕꯨ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯆꯝꯀꯤꯂꯥ ꯑꯃꯔꯖꯣꯠꯀ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯔꯖꯣꯠꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯗꯨꯅ ꯁꯥꯎꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯉꯁꯤ ꯈꯛꯇꯃꯛ ꯈꯪꯂꯤꯕꯅꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯂꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯆꯝꯀꯤꯂꯥꯅ ꯑꯃꯔꯖꯣꯠꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯔꯝꯒꯗ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯄ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯃꯐꯝ ꯑꯗꯨ ꯑꯐꯕ ꯃꯐꯝ ꯅꯠꯇꯦ ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯈꯨꯟ ꯑꯗꯨꯗ ꯍꯟꯕ ꯄꯥꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ ꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯁꯩ ꯄꯨꯟꯅ ꯁꯛꯄ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕꯁꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯃꯔꯖꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯝꯀꯤꯂꯥꯒꯤ ꯃꯐꯝꯗ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯄꯥꯔꯇꯤ ꯇꯧꯕ ꯃꯐꯝ ꯂꯨꯍꯣꯡꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯝꯀꯤꯂꯥꯒꯤ ꯏꯁꯩ ꯉꯥꯛꯇꯃꯛ ꯈꯣꯡꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ 1984ꯒꯤ ꯃꯇꯝ ꯑꯗꯨꯕꯨ ꯌꯧꯔꯛꯂꯝꯃꯤ ꯄꯟꯖꯥꯕꯀꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯑꯣꯏ 9 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 135ꯒꯤ ꯑꯁꯣꯛꯄ ꯅꯪꯈꯤꯕꯅꯤ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯊꯣꯛꯅꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯁꯣ ꯑꯗꯨꯕꯨ ꯀꯅꯥꯅ ꯌꯦꯡꯕ ꯂꯥꯛꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯔꯤꯕ प्रजाꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯆꯦꯡꯆꯥꯛ ꯂꯩꯅꯕ ꯄꯩꯁꯥ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯁꯣ ꯌꯦꯡꯅꯕ ꯇꯤꯀꯦꯠꯇꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯆꯝꯀꯤꯂꯥꯅ ꯁꯣ ꯑꯃꯈꯛ ꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯗꯨꯗ ꯉꯥꯎꯔꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯇꯤꯀꯦꯠꯇꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯈꯜꯂꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯆꯝꯀꯤꯂꯥꯅ ꯁꯛꯄ ꯏꯁꯩ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯃꯅꯨꯡꯗ ꯋꯥꯔꯝꯕꯁꯤꯡ ꯑꯗꯨꯕꯨ ꯈꯔꯗ ꯃꯈꯩ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯄ ꯑꯃꯗꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯋꯥ ꯇꯥꯔꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯆꯠꯄꯤꯗꯨꯅ ꯏꯁꯩ ꯈꯔ ꯈꯖꯤꯛ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯌꯥꯝꯕꯁꯤꯡ ꯑꯁꯤꯕꯨꯁꯨ ꯊꯥꯒꯠꯄ ꯋꯥꯍꯩ ꯊꯝꯕꯤꯔꯝꯃꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯕ ꯇꯥꯔꯒꯁꯨ ꯈꯔ ꯃꯤꯑꯣꯏ ꯑꯃꯗꯤ ꯆꯝꯀꯤꯂꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯀꯥꯎꯊꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯂꯛ ꯑꯁꯤꯗ ꯐꯣꯡꯈꯤꯕ ꯆꯝꯀꯤꯂꯥꯒꯤ ꯏꯁꯩ ꯑꯃꯁꯨ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯇꯦꯡꯅ ꯇꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯁꯨ ꯊꯝꯕ ꯉꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯌꯥꯝꯅ ꯊꯤꯅꯃꯛ ꯌꯥꯅꯤꯡꯗꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯤꯑꯣꯏ ꯈꯔꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯄꯟꯖꯥꯕ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯀꯌꯥ ꯑꯃ ꯐꯣꯡꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯄꯟꯖꯥꯕ ꯑꯁꯤ ꯑꯣꯛꯇꯕꯒꯤ ꯂꯝ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯗꯧꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯁꯤꯡꯒꯔ ꯈꯔꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤꯗꯤ ꯁꯣ ꯑꯗꯨꯕꯨ ꯎꯠꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯅꯁꯨ ꯅꯦꯛꯄꯤꯔꯛꯇꯕꯒꯤꯗꯃꯛꯇꯅꯤ
ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯁꯣ ꯑꯅꯤ ꯆꯠꯇꯨꯅ ꯌꯥꯝꯂꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯟꯈꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯆꯝꯀꯤꯂꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯃꯨꯛ ꯍꯟꯅ ꯐꯥꯎ ꯌꯦꯡꯈꯤꯗꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯑꯣꯖꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯍꯥꯛ ꯑꯩꯕꯨ ꯎꯕꯗ ꯄꯥꯈꯠꯂꯤꯕꯔꯥ ꯋꯥꯐꯝ ꯑꯗꯨꯗ ꯆꯝꯀꯤꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯗꯥꯝ ꯅꯍꯥꯛꯅ ꯁꯦꯠꯂꯛꯂꯤꯕꯗꯨ ꯖꯤꯟꯁꯅꯤ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯃꯁꯤꯕꯨ ꯀꯩꯗꯧꯔꯕꯒꯦ ꯅꯍꯥꯛꯇꯤ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯖꯤꯟꯁ ꯁꯦꯠꯂꯒ ꯂꯥꯛꯄꯁꯤꯗ ꯅꯍꯥꯛꯇ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯆꯝꯀꯤꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯤꯛꯂꯤꯀꯥꯟ ꯃꯇꯝꯗꯒꯤ ꯑꯩꯅ ꯇꯥꯔꯛꯄ ꯎꯔꯛꯄꯁꯤꯡ ꯑꯗꯨꯅꯤ ꯑꯩꯅ ꯏꯔꯤꯕꯁꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯅꯨꯄꯤ ꯑꯃꯗ ꯈꯪꯒꯥꯎ ꯁꯦꯠꯂꯒ ꯂꯥꯛꯄꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅ ꯆꯨꯝꯕ ꯀꯔꯤꯅ ꯂꯥꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯗꯤꯁꯥꯏꯗ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯖꯔꯤꯕ ꯃꯍꯩ ꯈꯔꯁꯤꯅ ꯑꯩ ꯏꯁꯥꯁꯤ ꯍꯤꯡꯖꯔꯤꯕꯅꯤ ꯅꯍꯥꯛꯁꯨ ꯑꯗꯨꯃꯛ ꯈꯪꯕꯤꯔꯝꯂꯒꯅꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯕ ꯏꯁꯩꯗꯨꯅꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕꯁꯦ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯆꯝꯀꯤꯂꯥꯒꯤ ꯃꯔꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯎꯅꯅꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯐꯣꯡꯂꯛꯂꯝꯃꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯋꯥꯈꯜꯕꯨ ꯃꯍꯥꯛꯅ ꯃꯣꯠꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯄ꯭ꯔꯦꯁꯇ ꯐꯣꯡꯂꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯑꯃꯔꯖꯣꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯣ ꯃꯍꯥꯛꯁꯨ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯑꯁꯤꯕꯨ ꯁꯛꯄ ꯗꯔꯀꯥꯔ ꯇꯥꯕ꯭ꯔꯥ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯃꯔꯖꯣꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯄꯥꯕꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯏꯖꯠꯀ ꯂꯣꯏꯅ ꯂꯩꯈꯥ ꯇꯥꯍꯟꯒꯗꯧꯔꯦ ꯅꯣꯡꯃꯗꯤ ꯆꯝꯀꯤꯂꯥꯕꯨ ꯆꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯔꯖꯣꯠꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤ ꯆꯝꯀꯤꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯝꯀꯤꯂꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯆꯦꯗꯤ ꯅꯍꯥꯛꯅ ꯁꯛꯂꯤꯕ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯑꯗꯨꯒꯨꯝꯅ ꯁꯛꯄ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯆꯝꯀꯤꯂꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯁꯣ ꯑꯗꯨ ꯆꯠꯄ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯁꯣ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ 4,500 ꯐꯪꯒꯗꯧꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯣꯒꯤ ꯃꯃꯜ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯡꯕ ꯉꯁꯤ ꯐꯥꯎꯕ ꯊꯣꯔꯛꯇ꯭ꯔꯤꯕꯅꯤ ꯑꯃꯤꯇꯥꯕ ꯕꯆꯟꯅ ꯀꯨꯝꯕ ꯐꯤꯂꯝꯒꯤ ꯇꯤꯀꯦꯠ ꯕ꯭ꯂꯦꯛꯇ ꯌꯣꯟꯕꯒꯤ ꯃꯇꯧꯒꯨꯝꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯁꯣ ꯑꯁꯤꯒꯤ ꯇꯤꯀꯦꯠꯁꯨ ꯌꯣꯜꯂꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯍꯟꯗꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯇꯨꯡꯗ ꯑꯃꯔꯖꯣꯠꯁꯨ ꯏꯁꯩ ꯁꯛꯄ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗꯅ ꯆꯝꯀꯂꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯗꯤꯑꯦꯁꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤꯕꯅꯤ ꯗꯤꯑꯦꯁꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯅꯊꯧꯗꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯁꯣꯁꯥꯏꯇꯤꯕꯨ ꯃꯣꯠꯍꯟꯕ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯗ ꯄꯪꯊꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯋꯥꯔꯤ ꯑꯗꯨ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯃꯨꯛ ꯂꯥꯛꯂꯗꯨꯅ ꯆꯝꯀꯤꯂꯥ ꯑꯃꯗꯤ ꯑꯃꯔꯖꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯐꯪꯕ ꯉꯝꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯝꯀꯤꯂꯥ ꯑꯃꯗꯤ ꯑꯃꯔꯖꯣꯠ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯃꯔꯖꯣꯠꯀꯤ ꯃꯆꯦꯁꯤꯡ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯇ ꯌꯦꯡꯂꯤꯕ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯂꯩꯃꯤꯟꯅꯔꯤꯕꯅꯣ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥꯁꯤꯡꯒꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯑꯁꯤꯒꯨꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯕꯅꯤ ꯍꯥꯏꯗꯕ ꯈꯛꯇꯅꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯇꯕ ꯈꯛꯇꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯕꯣꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯣꯛ ꯅꯍꯥꯛꯁꯨ ꯆꯝꯀꯤꯂꯥꯅ ꯁꯛꯄ ꯏꯁꯩꯗꯨꯕꯨ ꯇꯥꯕ꯭ꯔꯥ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯇꯥꯏꯅꯦ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯁꯣꯝꯅ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯌꯥꯝꯅ ꯍꯧꯔꯕ ꯁ꯭ꯄꯤꯀꯔ ꯑꯃꯗꯒꯤ ꯏꯁꯩ ꯈꯣꯡꯂꯛꯂꯗꯨꯅ ꯆꯝꯀꯤꯂꯥꯅ ꯁꯛꯈꯤꯕ ꯏꯁꯩꯗꯨꯗ ꯗꯥꯟꯁ ꯇꯧꯊꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯨ ꯆꯝꯀꯤꯂꯥꯅ ꯁꯛꯈꯤꯕ ꯏꯁꯩꯗꯨꯕꯨ ꯇꯞꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯝꯀꯤꯂꯥꯅ ꯇꯧꯕ ꯁꯣꯗꯁꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯁꯨ ꯁꯣ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯌꯨꯝꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯥꯝꯂꯕ ꯃꯤꯁꯤꯡ ꯀꯌꯥ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯁꯟꯕ ꯃꯇꯝꯗ ꯋꯦꯠ ꯍꯦꯟꯕꯗꯒꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯆꯝꯀꯤꯂꯥ ꯑꯃꯗꯤ ꯑꯃꯔꯖꯣꯠꯅ ꯇꯧꯔꯤꯕ ꯁꯣ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯂꯥꯛꯄ ꯃꯤꯗꯤ ꯋꯥꯠꯄ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯅꯣꯡꯃꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯝꯀꯤꯂꯥꯒꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯀꯤꯍꯟꯕꯒꯤ ꯋꯥꯔꯣꯜ ꯏꯔꯗꯨꯅ ꯆꯤꯊꯤ ꯑꯃꯈꯛ ꯊꯝꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯆꯤꯊꯤ ꯑꯗꯨꯗ ꯏꯔꯛꯄ ꯋꯥꯔꯣꯜꯗꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯅꯥꯇꯩ ꯆꯥꯗꯕ ꯃꯔꯣꯜ ꯏꯔꯗꯨꯅ ꯏꯁꯩ ꯁꯛꯄ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯄꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈ꯭ꯔꯒ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯑꯣꯜꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯕꯤꯌꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯝꯀꯤꯂꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃ ꯁꯤꯕꯤꯌꯥꯅ ꯆꯝꯀꯤꯂꯥꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯃꯤꯡꯁꯦꯜꯗꯒꯤ ꯌꯦꯡꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯑꯁꯤꯅ ꯆꯤꯊꯤ ꯑꯗꯨ ꯄꯤꯔꯝꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯔꯒ ꯃꯈꯣꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯆꯝꯀꯤꯂꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯙꯝꯀꯤꯅ ꯄꯤꯛ ꯊꯜꯂꯕ ꯆꯤꯊꯤ ꯑꯃꯕꯨ ꯏꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯤꯕꯤꯌꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯤ ꯑꯁꯦꯡꯕ ꯃꯥꯜꯂꯤꯅꯦ ꯆꯝꯀꯤꯂꯥꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯕꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯌꯥꯝꯕ ꯄꯩꯁꯥ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯑꯁꯤ ꯁꯛꯄ ꯇꯣꯛꯂꯒꯦ
ꯑꯗꯨꯕꯨ ꯌꯥꯝꯂꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤ ꯁꯤꯕꯤꯌꯥꯅ ꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯝꯀꯤꯂꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯌꯥꯝꯂꯕ ꯂꯩꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯇꯦꯛꯁꯀ ꯅꯍꯥꯛ ꯊꯤꯕ꯭ꯔꯥ ꯅꯍꯥꯛꯀꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯏꯟꯀꯝ ꯇꯦꯛꯁ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯝꯀꯤꯂꯥꯅ ꯁꯤꯕꯤꯌꯥꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯏꯟꯀꯝ ꯇꯦꯛꯁ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯤꯕꯤꯌꯥꯅ ꯆꯝꯀꯤꯂꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯨꯅ ꯌꯥꯝꯅ ꯐꯥꯎꯔꯕ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯝꯀꯤꯂꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯑꯃꯨꯛ ꯍꯟꯅ ꯁꯛꯂꯔꯣꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯁꯩ ꯑꯃꯈꯛꯇꯤ ꯂꯩ ꯔꯦꯀꯣꯔꯗꯤꯡ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯀꯝꯄꯅꯤꯅ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯗꯦꯠ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯉꯥꯛꯄꯤꯔꯒꯅꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯃꯈꯥ ꯇꯥꯅꯗꯤ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯛꯂꯒꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯆꯝꯀꯤꯂꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯈꯟꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯏꯁꯩ ꯑꯣꯏꯅ ꯐꯣꯡꯕ ꯍꯧꯔꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅꯕꯨ ꯁꯛꯂꯗꯤ ꯏꯁꯩ ꯑꯗꯨ ꯑꯗꯨꯃꯛ ꯄꯣꯄꯨꯂꯔ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯆꯝꯀꯤꯂꯥ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯥꯟꯅꯔꯗꯨꯅ ꯏꯆꯝ ꯆꯝꯕ ꯏꯁꯩ ꯌꯥꯝꯅ ꯐꯖꯔꯕ ꯑꯃꯈꯛ ꯔꯤꯂꯤꯁ ꯇꯧꯔꯛꯂꯝꯃꯤ ꯏꯁꯩ ꯑꯁꯤꯕꯨ ꯍꯦꯛ ꯐꯣꯡꯕꯒ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯊꯝꯂꯝꯕ ꯔꯦꯀꯣꯔꯗꯁꯤꯡ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯈꯤꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯏꯁꯩ ꯑꯁꯤꯗꯤ ꯁꯤꯕꯤꯌꯥ ꯃꯁꯥꯃꯛꯅ ꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯛꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯏꯁꯩ ꯁꯛꯄ ꯃꯇꯝꯗꯁꯨ ꯆꯝꯀꯤꯂꯥꯅ ꯐꯥꯎꯔꯝꯕ ꯑꯗꯨꯒꯨꯝꯅ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅꯕꯨ ꯁꯛꯂꯗꯤ ꯌꯥꯔꯦ ꯈꯜꯂꯗꯨꯅ ꯁꯣ ꯇꯧꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯒꯤ ꯃꯤ ꯉꯥꯛꯇꯃꯛ ꯄꯤꯛ ꯊꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯍꯥꯛꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨ ꯈꯛꯇꯃꯛ ꯈꯣꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯁꯣ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯡꯉꯩ ꯃꯍꯥꯛꯅ ꯁꯛꯂꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯛꯇꯃꯛ ꯁꯛꯄꯤꯔꯝꯃꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯆꯝꯀꯂꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯗꯨꯒꯨꯝꯕ ꯏꯁꯩ ꯑꯗꯨꯗꯤ ꯑꯩ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯦ ꯑꯩ ꯃꯗꯨꯒꯨꯝꯕ ꯏꯁꯩ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯛꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯉꯁꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯄꯔꯐꯣꯔꯝ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯚꯥꯕꯣꯛꯅꯁꯨ ꯑꯔꯤꯕ ꯏꯁꯩ ꯑꯗꯨꯕꯨ ꯑꯃꯈꯛꯇꯪ ꯁꯛꯄꯤꯔꯝꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯍꯥꯛꯁꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯂꯩꯔꯤ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯇꯥꯕ ꯄꯥꯝꯂꯤꯕ ꯏꯁꯩ ꯑꯗꯨꯕꯨ ꯁꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯅ ꯄꯥꯝꯂꯤꯕ ꯏꯁꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯛꯂꯨꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯐꯪꯂꯛꯂꯤꯕ ꯃꯤꯡꯆꯠ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯣꯏꯈꯤꯒꯗꯧꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯁꯛꯈ꯭ꯔꯕ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯏꯁꯩꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯄꯔꯐꯣꯔꯝ ꯇꯧꯔꯛꯂꯝꯃꯤ ꯏꯁꯩ ꯑꯗꯨꯕꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯀꯌꯥ ꯑꯃ ꯑꯣꯝꯖꯜꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯔꯗꯨꯅ ꯏꯟꯖꯣꯏ ꯇꯧꯖꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯃꯔ ꯖꯣꯇꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯇꯤ ꯀꯔꯤ ꯇꯧꯕ ꯉꯝꯂꯨꯒꯅꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯕꯨ ꯌꯥꯔꯗꯤ ꯐꯔꯦ ꯈꯜꯂꯨꯗꯨꯅ ꯁꯛꯂꯤꯕꯅꯤ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯆꯝꯀꯤꯂꯥꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯁꯤꯅ ꯆꯝꯀꯤꯂꯥꯒꯤ ꯃꯐꯝꯗ ꯀꯤꯍꯜꯂꯛꯂꯝꯃꯤ ꯅꯍꯥꯛ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯇꯥꯟꯅꯔꯒ ꯏꯁꯩ ꯁꯦꯝꯂꯤꯕ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯍꯧꯕꯅ ꯐꯒꯅꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯨꯅ ꯅꯣꯡꯃꯗꯤ ꯆꯝꯀꯤꯂꯥꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯐꯤꯂꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯑꯗꯨꯗ ꯔꯣꯜ ꯃꯆꯥ ꯑꯃꯈꯛ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯆꯝꯀꯤꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯄꯤꯛꯂꯤꯀꯥꯟ ꯃꯇꯝꯗꯒꯤ ꯍꯦꯔꯣ ꯑꯣꯏꯕꯗꯤ ꯄꯥꯝꯂꯛꯄꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯆꯝꯀꯤꯂꯥꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯑꯍꯨꯝꯈꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯝꯀꯤꯂꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯐꯤꯜꯗ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯁꯛꯂꯤꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯄꯨ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯆꯝꯀꯤꯂꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯑꯃ ꯄꯤꯈꯤꯔꯝꯃꯤ ꯌꯥꯝꯂꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯁꯥꯎꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯗꯨꯅ ꯍꯟꯈꯤꯔꯝꯃꯤ ꯑꯃꯔ ꯖꯣꯇꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯝꯀꯤꯂꯥꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯖꯥ ꯑꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯕ ꯐꯪꯂꯤꯕꯁꯦ ꯃꯈꯣꯏ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯕ ꯐꯤꯕꯝꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯑꯃꯔꯖꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯏꯁꯩ ꯑꯃꯈꯛ ꯁꯛꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯅꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯄꯔꯐꯣꯔꯝ ꯇꯧꯕ ꯆꯠꯄ ꯁꯣ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯛꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏ ꯀꯦꯅꯥꯗꯥꯗ ꯆꯠꯂꯨꯗꯨꯅ ꯃꯈꯣꯏꯒꯤ ꯁꯣ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯁꯣ ꯑꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯚꯦꯟꯠ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯣ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯁꯤꯠ 1,000 ꯍꯦꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯊꯥꯕ ꯃꯊꯧ ꯇꯥꯈꯤ ꯍꯥꯏꯅ ꯕꯦꯛꯁ꯭ꯇꯦꯖꯇꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯦꯞꯂꯗꯨꯅ ꯆꯝꯀꯤꯂꯥꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯙꯔꯃ ꯑꯁꯤꯒꯤ ꯋꯥꯡꯃꯗꯅꯤ ꯑꯁꯨꯝꯅ ꯌꯥꯜꯕ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯂꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯆꯝꯀꯤꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ प्रजानबु यारदी प्रजानबु पामलदी खलदुना नातै चादबि इसै अदु मोदमक सक्किरमि अदुगी मतुंगी मतम खरा हौखरगा चंकिलाबु उनन्नबगिदमक्ता मियोय खरना माहाकु कौरक्लमि अदुगा हारक्लमि नाहना सक्लिबा नातै चादबि इसै अदु यामना थुना लेफौबना फगनि
Na kaidomnongsu aranba wakhal adu khaluganu nang isai adubu saktuna sum leiraga akhoidagi nanthokhtuna chatpa ngamgani haibadi. Nang chatpa mafam khudingi akhoisu adumak leigani. Akhoina leiriba asi samaj asibu kannapagidamagta leiribani. Aduga akhoina nangna maram orga samaj asibu molhanbadi akhoina pamde. Adugi matungdi Chamkilagi mafamda wasaknaba haraklami. Mahak amuk hana natai chadaba isai adubu saklaroi haina. Nahak mechu chaba yaroi churupsu thakpa yaroi. Asom tawdana Chamkila wasaklaga tholaklaba matung garigi manung hek changbaga churup machay amakak lokthokladuna tharaklami. Agi mataw asibu ubda akhoina khanglami madudi Chamkila hariba miyoi asi mahak stardom adubu kaidaba taragadi kanasu moa lowdre. Adugi matung mahak Punjabta halaklami. Punjabta halakpa matamdadi mahaki career adu yamna magsathiba hawraklami. Ramdi mafam asi leramba praja mayam ama punsalladuna mahaki mayokta yaningdaba phongdoknabagidamagta miyam ama punchandura leiba thengnarami. Nongmasu masak khangdraba miyoi kayamana Chamkilagi gari aduda nongmai kapsalaklami. Thodok asibu hek tabaga siyana Chamkilabu gyan tanaba haraklami. Nahak matam kharadi Punjab asibu thadoklamnaga mapalamda chatkharo. Leiriba situation asibu khara hek ingthabaga nahak amuk halau. Adubu Chamkila hariba miyoi asidi risk lawba pamjarande. Haibdi mahana mafam asibu thadoklamnaga chatkrikan matam aduda anoba Chamkila ama tholoklaga so tawduna leirambado. Adugi matungdi Chamkila amadi Amarjot Punjabta halakladuna makhoigi perform so tawba adubu amu makha tana tawba hawraklami. Ngasi phawbada mak praja wattabida mahaki so maipakna aduba pangthoklami. Adugi matung nomadi makhoi Mesampur hariba mafam aduda makhoigi so adubu utnabagidamakta laklami. Ngasi asigi numitsadani makhoina so mafam aduda lakpa matamda sakhangdraba miyoi kharana makhoigi mafamda nomaina kapraga hatkibado. Aduga prajengi sindana ayuki matam yaroklami mafam asida Ludhianada makhoigi parents singa susu mafam asida yaroklami. Mafam asida yaroklaba matung thawa yaudraba hakchang sing asibu uba matamda makhoi yamna pendana kaplaklami. Mapanda so media ki miyoi kayama yaroklami laikhidraba thawa yaudraba hakchang sing aduga loinana makhoigi imung manung singi miyoi bu makhoina photo kaplaklami. Adugi matung DCP idusu wahang bahang tawruga mahaki gari aduda phamlaklami. Gari asigi manung kakhalak matamda khon uraklami madudi mahaki gari asigi manungdasu Chamkila amadi Amarjot na sakhiba isai cassette kayama yaurami. Chamkila laikhidraba matungda yanglaba parja kayama na sorokta thorokladuna protest kayama taruklami. Media singju police ki matung queen innarami. Maramdi police singna yamna laina case asibu makhoina loisankhibagidamaktani. Haibdi kanana halibano Amarjit amadi Chamkilabu mihat padu puthoktabida close tawsankirami. Adugi matung DCP aduna mayum halakpa matamda mahaki yum adugi manung ka amadagi mahak Chamkila amadi Amarjot na sakhiba isai adubu taraklami. Aduga mahana thong adubu hangtolaga tumina chalakpa matamdadi mahaki machanupa adu larik paba saduna phamduna lerami. Aduga DCP aduna machanupa adagi mafamda haraklami nahana taningba targadi isai adubu damaktaw. Chamkila hariba miyoi adu hojikti laikhidrabani. Mahak laikhidraba targasu mahana saklamba isai adudi hojik phawba Punjab ki miyoi singna yamna pamna tanari. Matang asiga lonana nungariba movie asigi waridi matang asida loisankirami. Kamdo bibigi movie narrator family ngasigi wari asibo movie asida haibda soikiba langkiba yaurbasu mayamna ngakpigani asiguma movie kayama puduna lakchakigani keep supporting movie narrator. Long live movie narrator. Thank you.